Arambai News Guwahati da Maithelongi pau tabiriba singbu yan hanba maktada chingangbam Susitrani na khurumjari. Hojing asigi samlappa mariba pau sing lobirase. Assam Police na hokiba thangza numiki numidangda sarasigi maming leirabi psychiatrist Dr. Sangita Datta Guwahati ga tainaba Meghalaya gi Rivoi district ki yum amadagi pharakre. Ngasi fawbagi oina pikliba angang ot nebagi khwaidigi tamthiraba sathiba thogdog amada chenariba matai manawni Dr. Sangita Datta amadi mahaki mapuroiba Dr. Waliul Islam makoina yokpa chahi mari khaktamak suribi piklibi machanupibu nungsa marakta thorina kiraga makoigi ulubari Guwahati gi yumthakta thamlambadagi police na kanduna purakre piklibi nupi macha asigi mathakta sumna yenghaidaba amadi tujungningai oiba moongda ot naibiramkhi nupi macha asigi private parta istri asaba taksinba masada ising asaba hijinba amadi masam amadi matu phoidatpana chingba tamthiraba miyot minai kya chatharamkhi ahanba nupi khaina khraba Dr. Waliul Islam amadi mapuroiba khaina khrabi irangda tawbi Dr. Sangita matai manaw anina angang asi kadaidagi purakhibano amadi matau karamna yoklibano habidusu khangde hairakhi asengba haidu yarakhide angang yokpagi che changsu amata leite hairi panba yai mapuroiba Dr. Waliul mamangdasu angang otnebigi case ta chena khrabani aduga Dr. Sangita di TV amadi talk show na chingba sarasigi satellite channel kyada akhang ahei oina wangangbi kunaina wangna longnaribi high profile celebrity amadi social activist ama habidusu oiribani angang asibu matawasumna sex toy oina siznaramba Dr. Waliul Islam di kharni mamangda police na phakre aduga Dr. Sangita na mirot oiduna leirakhibani hojik ngangningai oiribadi minungsi khangdabi nupi asina police na phaba lakpada asuki matik aki amugda tawi habadu mayik sengna uthokladuna police ta mahak makeup khara tawrakhige ngaihak ngainanaba hairakhi hairi ADCP Nandini Kakotina mahakpu Rivoidagi pharakhipani amadi ADCP masamakna Dr. Sangita bu puraga ulubari de leiba makhoigi Roma enclave ta enquiry chathakhi logap ki manungda so sleeping tablet amadi mompak phidak na chingba ahanba PU hairakibata nadana makeup ki damak mingsel amadi samjet na chingba so Dr. Sangita na demand tawrakhi police station da mahakpu kari maramgi damak puraklibano haina hangladuna police pu mislead tawnanabasu Dr. Sangita na honarakhi ngarang Kamrup CJM court ta puthok matung Dr. Sangita numit mangani gi oina police custody da thamkhre United Manipuri Association Assam Uma Kamrup District Committee amadi Uma Women Handloom Committee gi executive body anina kusamnaduna Manipura hojik oriba tangdu laita dabagi phibam asigi matangda Uma KDC gi president Konsam Kunjababu na mifama poiduna ngarang mifama maphamkhre Uma Central Committee ki Vice President L. Chingthang Khombana Kuki Signa Loma Pu Yong na Tanbagi Moongda Maitei Singbu Tanbagi Moong Amadi Mishimina Thokan Kibagi Thongbo Hakchina Lowi Hairakli M. Romavati na Awana Taraba Singbu Tengbang Nabagi Waklon Kiasu Fongdo K. Uma Central Committee ki Advisor Ngangum Baldev na Media na Aranba pau toknga kaya miyamda paudam libasing asi mayek sengna achumba paudam thamhaningbagi apambasu fongdorakhi Political Advisor L. Surchandrana Assamgi CM Union Home Minister amadi Prime Minister da memorandum pishinbagi tangai fadaba lei hainasu thamki English ngamaga chamapan humdra tarukta ST demand tawkibagi letter sing amadi English ngani tarani thoida MDC gi chairman K. Jiten na ST demand tawkibagi che chang puthoktuna executive member L. Purnachandana marik chumba paudamsu thamki Handloom Committee ki President Kunjesori Devi nasu maroiba wafam kaya thamki aroibada President K. Kunjababu Singh na miyamda santi ki paujelga loinana awana taraba singi loinana leikidraba pnumaki thawaina ishorgi mafamda ingna chikna leirunaba thongnizaki haina Uma KDC ki Secretary Budhachandra Laisram na thadorok pachirol amana phongdorakli Manipur gi hojik thokliba laibak thiba thodo asina maram oiraga Mizoram da thaba ingkhang tawduna leijariba meiti chelinaw singna mayumakai pangge tawbada lambi thong thingkhibadagi thengkhang anirakta nupa nupi punna tarani thoi hokiba thangzu numit ki ayuk amadi numidangda
nupa punna nipunithoi amaga punna yankhaimari Chandpur Amuthoi Sangit Kala Academy da thunglakhi Sangit Vidyalay gi Joint Secretary Mutum Ulen amadi El Kulchan na taramna oglobagi matung committee gi President Dr. K.N. Chan Vice President Raj Kishore Mishra amadi El Rambabu amadi Berabag Jorakhul amadi Lamagram na chingba thangnaba khulgi khunjasingnasu angamba mating panglakhi Cheng Hawaii Thau Thum amadi Chana Thaknaba Kaya Pirakhibasingi Manungda Sonai Municipality Ward Number 3 gi Commissioner Dipu Kumar Das Navu Kumar Singh Lamagram Sonai gi MLA Karimuddin Borbuya amadi Uma Sonai Masa Yauri Seloina KSH Ramendra Nongin NGO Loinana Thungluba Miyoi Singi Chana Thaknaba Fiju Pijam gi oina mathau taba ising Dr. K.N. Chan gi KV Aqua Mineral Water Factory Chandpur na Sinlangki haina Joint Secretary M Ulen Maitena Thadurokpa Chirol amana phongdorakli Dagalamromda Hauzik Barak Museum and Library Bon Tarapur Kasar Assamgi Relief Camp Darjeeling dagi halakpa Imphal yogadaba Imphal gi Luang Sangbam dagi nupi tarani thoi nupa taramapan punna kuntrama thoi tonglakpa bas ama asoyangam yaudana cheksina leminajari hainasu Barak Museum gi Director Dr. Haurongbam Rajmanina khangalakle All Assam Manipur Students Union Armsu Central Committee na sinlangduna Manipuri Boys Hostel Silchar da CSO mayam gi oiba mipamama phamkre mipamaduda MDC Maira Maifa MPF Aunsu MCC amadi intellectual sing loinana MDC gi chairperson Mutum Rina Saikhom Komlakanta A Nandababu amadi Professor Y Profulosu saruk yaki Manipur tholiba thodog asida civil society organization singna kanna condemn tawkibuga loinana nungaitabsu phongdokhi numit asimaktada Sadarpur Police Sadarpur Station Silchar Kasar Administration amadi Manipuri Civil Society Organization Sing Yauna District Level Youth Committee amasu phamkhe Rally Chatpa Candle March Protest na chingba Administration dagi ayaba lauraga pangthokpa haina lepnakhi amadi Manipurgi thogdog asibu Central Government na kupna thijinbinaba amadi awaba tarba Manipur laiba mitei miyambu mateng tawbinabagi cherol Civil Society Organization singi Joint Memorandum ama DC gi kuthangda Central Government yonaba athu matamda pishinabagi warep lawki haina General Secretary Asangbam Sopana thadorokpa cherol amana khangalakle Haukiba May Taruk Manipura Hauzik Oiriba Law and Order gi Puma Sida meeting Tamlaga Silchar PS Conference Hall da Mipama Pamkre Silchar da Labor Committee Singi Mihut Singna Puma Sigi Matang da Kupna Naina Kibagaloina Tongan ba Mot Kasu Pongdok na Ki Kupna Khanarabagi Matung meeting asina Yetnaba Amata Yaudana Luchingba Kaya Chungshinaduna Santi Yamadi Tangdu Laitaba Amapuraknaba Peace Committee Amasembagi Warep Low-Ki Peace Committee Asida Amsugi Mihut S. Komlakantana convener aduga co-convener singoina RNYO gi President Jack Rongmai CRPC gi Sadhan Purkastha amadi Amia gi Kundal Khetrimayum aduga member singoina Lalthong Liang Mar F. Loknath Ali Raza Osmani Okram Lakhi Kanta Charles Rongmai Rajesh Kumar Thongam Gongmai Apu Singh Aruna Devi amadi Benny Misrabu Khanki Loinana Advisor Singoina Rina Singh Chairperson MDC Sanjeev Dev Laskar Chairman Bangavaban amadi Kirokopal Sharma Manipuri People's Front Pusu Khanki Committee asina irang thokpa yaba mafamsingda chatuna santigi paujel pibaga loinana miyamgi thamoida security gi thajaba amasu pinanaba kanna hotnaki hairi Lakipurahal marubna sinduna amadi atai lupsinga kusamnaduna hokiba me taruk thangza numitta laikidraba samamdi Manipurgi saknaraba lamyanba sing amadi khutmaba kharagi ningsing thoram korirol sanglen Lakipurda pangthokre MLA oiramba Laishram Mera Chauba Parisat Assamgi President oiramba ahal ani Khangembam Bhagindra Chandra amadi Irengbam Chandra Ningtam Lanmi Nongpoklakpam Doneshwar Manipurgi saknaraba Kabiratna Asangba Minakeitan amadi Advocate Rahmad Ullah Mazumdargi mafam ikai khumnaba utki President Thoiding Zamdhirendra amadi VP Ingudam Kanta nami phamapu oiduna
khana nainabagi thorom amasu pangthokhi manipurda hauzik thokliba hingsagi matangdasu khana nainakibaga loinana maikai animakta khajik khajik handoknaduna santi oina wari sanaduna yanaba ama athubada puraknaba mifamasina appeal tawki haina thawuren ingudam binotna thadorokpa cherol amana phongdorakle Nakalamromda Hokiba Me Taruk Manipuri Wari Libe Association Assamgi Thosil Kalupki Mipam Amalupki President Sobam Khoimu Amadi VP Usam Chawbana Mipam Apoiduna Korirol Sanglen Lakipurda Pangthokre Manipura Hauzik Thokliba Irang Asigi Maramda Ningamdaba Mipamasina Phongdokibaga Loinana Santi Purak Nabagi Appeal Su Thorakle Thokliba Irang Amadi Lupki Kudong Chadaba Khara Leibana Lakliba Me Kunipan Amadi Kunmapanda Lakipurda Wari Liba Thoram Pangthoknaba Lepna Kibadu Matam Kaktana Yaithokpa Haina Su Lepna Kre Haina General Secretary A. Dilip Kumarna Thadorokpa Cherol Amana Phongdorakle Assamgi Hozai Lanka Amadi Zogizangi Meitei Miyamna Su Manipurda Huzik Thokliba Kanglupki Oiba Hingsagi Thokdok Asida Soklaba Miyoi Singidamag Lupali Sing Kuntra Amadi Apunba Nupi Kunai Hozai Gi Maikidigi Lupali Sing Manga Tengbang Oina Pikre Nakalamaromda Apunba Meira Paibi Loop Hozai District Ima Singna Kutta Meira Paiduna Huzik Manipurda Thokliba Kanglupki Irangasi Lephanduna Mahosagum Nungsi Chanana Lemina Nabagidamag Kanglup Anida Haizakibaga Loinana Tangdulai Taba Manipurama Oihanbiu Haina Hozai Kaithel Anobada Leiba Ima Panthoibida Thongni Sakhi Chairagasida ngarang number 1 people Pukri Lanka Lai Harauba Committee Nasu Hozikoriba Manipurgi Phimasigi Mathakta Nungaitaba Phongdokhibaga Loinana Lai Harauba Committee na Ibudo Kori Phabagi Mafamda Mahosago Maitai Amadi Kuki Chilinau Nungsinana Leihanbiu Haina Thongni Sakhi Assam Thangta Association Kasarna Sinduna Thangta Amadi Fencing Gi Demo Ama Delhi Public School Kathol Bagan Road Silchar Pangthokre Demo Sigi Matangda Association Sigi Assistant Coach Morangthim Bisantana School Sigi Mahiroi Singda Sugaina Takpi Tambiki DPS Silchar Gi CEO Dwarka Prasad Baserna Thagat Pafongdoki Thoromasida Khomdram Buddha Chandra President Kasar Thangta Association Kangabam Raj Kishore General Secretary Moisnam Sarat Chandra Joint Secretary Sagapam Rohit Kumar Treasurer Amadi Purnendu Das Joint Secretary Krira Bharatina Chingbana Saru Yaki Hokiba Me Ahumgi All Tribal Students Union Manipur Assamna Manipur gi Chingi District Singda Kaukiba Solidarity Mass Rally gi Matung Manipur Pumbada Kangluk Irang Haurokibadu Ngarang Marini Suba Numittadi Phanayamna Phagatki Adubu Security Advisor Kuldeep Singh na Paumising da Phongdorakibagi Matungina Jingya da Laiba Haibadi Churchanpur Kangpokpi Amadi Morigi Mapam Kharadadi Irang Mapung Phana Laksanba Ngamdri Haina Phongdoraki Curfew Pung Amadagina Ahum Phauba Komthoki Makhatana Ngasisu Churchanpur da Ayuki Pung Taretagina Ayuki Pung Tara Phauba Curfew Komthoklagani Aduga Jiri Bamdadi Ayuki Pung Mangadagina Ayuki Pung Tara Phauba Curfew Komthokre Imphal West na Ayuki Pung Mangadagi Ayuki Pung Nipan Phauba Curfew Komthokli Security Advisor gi Wafamatungina Army of the Assam Rifles na Mapam Kayada Flag March Tatpagaloina na area dugi Luchingba Singa Paminaduna Makoi gi Awat Apasing Kudong Chadabasingi Matangda Tathok Tasin Tongnaki Yamdrabada Tongan Mapamapanda Peace Meeting Pangthok Pagaloina na Miamda Tonga Sandokpidanaba Amadi Tonga da Thazabidanabasu Security Advisors na Makatana Phongdoraki Hauzik Phauda Kulai Puduna Chatkiba Singdagi Kulai Chamaga Kuntramari Khongat Pangamle Amadi Security Personnel Amadi Area Luchingba Kyanasu Puduna Chatkiba Kulai Sing Amukana Masana Khangna Handoknabasu Phongdorakle Maragasida Manipurgi Anova Chief Secretary Ama Sinkre Senior IS Officer Vinit Joshibu Hanagi Manipurgi Chief Secretary Dr. Rajesh Kumargi Mahutta Nauna Ngarang Hapkre Asumna Law and Order gi Charang Naba Maraksida Ministry of Home Affairs ki Special Advisor AK Mishra Ngarang Ayuk Imphal da Thonglaki Mahagna Laglibasi Manipurgi Pibam Yingsinnabara Natraga Kuki militant group singa suspension of operation sugi matangda khananabagira natragana state lengakna kuki lalhulup aniga tonglakiba suspension of operation su kakthatnabagi
थौरांगा मरी लेनना लाक्लिब्रा हाइबगी मतंगदा चप चाना खंगबा ngamdri हौजिक वाहंग कया अमा लाक्ले असुमना मणिपुर की लॉ एंड ऑर्डर की फिवम असुम साथीरक्तुना मणिपुर लेंगा की वांगमदगी कंट्रोल तौशिलक्पगी फिवम मरक्सिदा मणिपुर की सीएम एन बिरेनना चेयर लौदुना ngarang all party meeting ama imphal da phamkhre asumna mahausa gi phibam da amuk hanna hanjilaknabagi matang da khananaba phamkiba mi phamasida congress npf amadi npp gi luchingba mihut kayana su saruk yakhi aroi bidang asigi ten takpa maroi ba pau khara Manipur thokliba charangnaba sigi marakta lup kyana communal harmony puraknabagidamak hotnaba lepa leitri Christian Goodwill Mission Churchanpur nangarang mitei community gi miyoi singna changjafam logduna leiriba relief camp singda chatchatuna yengsinkre relief camp singda leiramliba miyoi singda achathak amadi mineral water na chingba yenthokhi Central Young Mizo Association YMA gi hokiba thangja numit ki numidangda phamkiba emergency mifamda Manipur da leiriba Jonath Lak habadi Chin Kuki Mizo da mateng oinanabagi damak lupa lak manga pinabagi warep laukre Tipramotha Chief Pradut Dev Burmana Manipur da thokliba hingsagi thong asina maram oiduna Manipur thadoktuna lakpa mahairoi sing MBB Airport Agartla da taramna okre Nagaland namadi Meghalaya gi mahairoi kyana su masa masagi state singda lengakna silakpa akhanaba flight ki kuthangda tekta kaidana mayum lamdam panglakre Indian weightlifter Manipur dagi Sorak Khaibam Brindarani na South Korea gi Jinzo da pangthokiba Asian weightlifting championship English ni kulhumdoi gi nupi gi kg yankhai manga gi category da silver medal lawrakre Commonwealth Games English ni kunithoi gi medalist asina kg chamaga mogdra mari da snatch da kg marfum doi amdi clean and jerk da kg chamaga taramathoi mai pakna thangat pangamki Wathokna chahatlaba airlines go first na makogi flight punamak makhatana ahumlak suboina habadi lagliba me tarani thoi fawba amuk cancel tawragani lauthorakre panbayai cancellation tawbasi ahanbada me ahumdagina me manga fawba lauthoklamani aduga mathangdana amuk me mapan fawba sangdorakibani aduga handakna amuk ahumlak suboina me tarani thoi fawba cancel tawnaba lauthorakibani Mathang chahi Englishingani kunmari gi Republic Day parade asi nupi sing tagi oiba thorom ama habadu oigadori nari sakti bu thongna habladuna nupi khaktabu kartabya patta parade ta saruk yahanduna anoba puari ama India na igadori nupi khaktagi oiba parade pangthokani habasi defense ministry na atei ministry sing da su khanghankre New York Indian Film Festival Englishingani kulhumdoida Assam dagi Adil Hussein bu best actor gi nominate tawkre US President Joe Biden na Indian American Neera Tanden bu maki domestic policy advisor oina hapkre UCLA dagi BSc loishin kibi Neera na maki jurist doctor degree su Yale School dagi lauki amadi Britain gi King Charles III mirol amagi manungda amutang thokpa royal thromamada London gi Westminster AB manungda high profile guest kyana saruk yaraduna ningthogi luhup upkre Haukiba chahi humdra sigi manungda ningtho amadi maharani na thangja numitta phambal tongkiba sina ahanba coronation service ni Ngasigi oinadi Arambai News Guwahati da maitilon gi pau sandokchaba matang solution jabaga loinana tabiriba singbo amkaso hanna khurumjari